मचा अतोंबा ममागिना थवाईदो नुंसा थीना हुगत्पी फिरेपसु फद्राक तारे सोर खप खप होले हिरो साबसु लेप्ते सोलगनो इंगोंदा एरोनसु चेंसिलई फिरेपबु ngakhatli कौजे पाखतना फिरेपा फिरेपा लोकसु अहु अहु खुरई वाना सोर इचचना नाकोंग मयासिदा मिन्नाइसिदे एरोन फिरेपगी पांबोमदा किन्ना चौक थिंजली इफिंग फिंग अमुकसो सॉरी पांदमसु मफमसिदा लम्हेनबा मचासे wrongful arrest तौबिख्रे हाइबगी पाव एरोन तमकपगा खुदक्ता मचा लौथोकपा यानबा मनाक्ता मपा अमा ओइना चेलखिबनी नमदुना मागी पावर सिजनरगा लौथोकलगे हाइना लाखिबदी नते नुंगसीदा लाइरा मचानी खल्लुबा इमुंग अमगी मनी मुक्ता ओइरमले काकमन्नसु काकमल्ली खल्लुबा लम्हेनबदा हकमन्नसु हेनखिबा योगलकपदा सनानी मतुमनी हाइना नवांग हलमलनी हॉस्पिटल दा पंथदा फिरेपा पुखलकले nga ko chen chenai pakhatnabagi doctor na yengkraba tungda VIP ward ke bed ta taraga leire mayam singdo ni tanare hauzikta फिरेपा सोली ममित पांगली सोलोइदबनी पोकचेप ता सोखिबा सरukta अमुक्का हंजिन सोखिबना चाइना खोलना सोनखी अतै मफमदी लूना सोकपा लेते इंस्पेक्टर गा पादम गसो वरिशनै सर मागी फोन मांगी हाइबा खंगदबगी रोंफुल अरेस्ट तौरुबनी खरासु काकपसिदा खुद खरा थाखिबनी हाइरि मतमसिदा ओइदबा ngang पिक चोना लेबना ओइदबा तौरिब्रा हाइना खरा फोबदा हेंजिन ख्रमाले सिगिदमक्ति एखोइसु याम नुंगाइद्रे फोन हुरांखिबगी मतांगसो फिरेपगी महुत एरोन खुम्मी सर नुमितुदा फिरेपना सोकिबसो आइगी थोंगा खितंग हेनगलगनी आइगिदी बड़ा सानबनीना मी याम थम्बनीना चेक्सिनदबा यादे गेट CCTV हापी फुटेज की रेकॉर्ड आइगी फोन द कॉपी सु तौजरकले सी यंगगा कुपना खंगनी अचुमरान पुमनमक फिरेपबु मिसयूज तौबिबनी एरोन मखाताना FIR मचनसीना इदी हाइजबनी तामनाबो सॉरी मैडम जस्ट पुत्रा तन तौरिबा मिसक्तो संग चाव मिसक ओइरंबा याबगी चिंगनबना FIR मचनखिबदा डिपार्टमेंट सिदगी वाली ओइख्रगा सिंगबेन गटकिबसु याय फोन सिजनरखिदबसु याय हाइबगी मतम खरा इकोम कोमना थादोखिबनी हुरानबा सिंगबु ओइरदी फोन द सिजनर ओइ खनमनी फाइनली ही यूज्ड द फोन इंस्पेक्टर ना सिमसी ब्लैक ओइरसु कनाना पाइरंबा सिमनो खंगबा ngamlabani हयेंदगी इन्वेस्टिगेशन हौरनी मथंग मथंग लोइना खंगबा ngamlani सर पांदमदी मचादा नुंगसा थीना यिंगबा लेप्ते अदै थोइदोकना कोकदा चंगद्रे असोकपा सिखक्की सुनतना करी चारी करी थई हाइबा ज्ञान तादा पहिंग हिंगबना फिबम सोकचिल्ले अतैना खंद्रसो मपाना कुपना उरी कोनुंगदा लेरंबदै खुदक्ता नंगी मफम लेट्रे हाइना तांथोखिबनी PSS फाउंडेशन दे नुमितसो फिबम सोकलबा मचानुपादुता यिंगबदा ममित कुपखिदबनी नुमितुदा फिरेपना पिसुम सोखिबसो निंखोंबा लेरंबगी ओइरमद्रे मपाबुंग उबगी ओइरमले पांदमना तत्तना फिरेपदा कॉल तौई सेल ताले हाइदाय थारो हाइना साउना मचाना लांजरे हाइरकनबा पाबुंग ऐ लांजरे ऐ वारी हाइना चंगजरकपगी महुत्ता लम्हेनबदो लम्हेनबदा नत्तना मनुंग अंथोकना कनखी इमुंगी अतोन अतांगनी मयामगी थवाइनी मचेगा ममागना माना युमदा हंजिलउ हाइबा याखिदबसो अहिंग कया तुमखिदे करी चारी करी थई वाजखी एरोनगीदा लेरे हाइबगी खितंगदी वाखल याखी मचेना ngak leita chatuna themlui फिरेपा नंग पाबुंगदा लांजरे हाइबसे क्याम वागे पाबुंगना सावरेना नंग नमुक सावजलिसे कैगिनो मतुंग मनाव आइगी नाक्ता लाकन कपली मौपादा नुंगसिना यिंगलगा फिरेपा युमदा हलसि लाओदा इमा सतुम लोना कप्पे इमाना तौबा फोन सु पाइदे नंगना नंगमसु याम कलिसे कैगिनो मणिपुर थादो चटखिसनिको नोई DGP पक्तबदुगी मरल चादौ सरो ट्रेन स्टेशन द बिख्या निरुगे कया कंदा सौनिंग खोनफमदा हाइखिबनी सिदगी लापसु लेपखिबनी मौपासी मांख्रदी थीबा वानी खंगबना मयांग मानदे मांख्रगे हाइरदी मांखिनी सिदसु नतना इदत ततना कॉल तौरगा थोहिनबिना नंग तौरिसे कैनो नंग एबु कावबा ngammadra फिरेपा
ꯑꯩꯅ ꯇꯧꯕ ꯀꯣꯜ ꯃꯤꯔꯥꯏꯔꯤꯁꯦ ꯑꯩ ꯀꯥꯎꯊꯣꯛꯄ ꯉꯝꯃꯗ꯭ꯔꯥ? ꯃꯔꯤꯁꯦ ꯂꯥꯞꯅꯕ ꯌꯥꯔꯗ꯭ꯔꯣ? ꯍꯥꯏꯔꯒ ꯀꯞꯈꯤꯕꯅꯤ ꯏꯇꯠ ꯇꯠꯇꯅ꯫ ꯋꯦꯗꯤꯡ ꯏꯚꯦꯟꯇ ꯇꯥꯝꯅꯥ ꯀꯟꯕꯗ ꯁꯣꯛꯈꯤꯕꯗꯨꯁꯨ ꯃꯆꯦꯅ ꯃꯅꯥꯛꯇ ꯆꯦꯟꯖꯔꯛꯈꯤ꯫ ꯃꯧꯄꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯈꯤꯕꯅꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯆꯦꯕꯨ ꯂꯨꯝꯅ ꯈꯟꯖꯩ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯅ ꯑꯃ ꯌꯥꯝꯅꯁꯨ ꯅꯤꯡꯅꯖꯕꯅꯤ꯫ ꯃꯆꯦꯅ ꯏꯇꯠ ꯇꯠꯇꯅ ꯀꯣꯜ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯃꯥꯁꯨ ꯃꯃꯤꯠ ꯉꯥꯡꯂꯤꯕꯅꯤ, ꯋꯥꯍꯩꯅ ꯑꯀꯟꯕ ꯁꯤꯖꯤꯟꯅꯈ꯭ꯔꯕꯁꯨ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤ꯫ ꯃꯆꯤꯜ ꯃꯧꯄꯥꯒꯤ ꯋꯥꯔꯤ ꯇꯥꯝꯅꯥꯅ ꯇꯥꯈ꯭ꯔꯗꯤ ꯐꯤꯔꯦꯞꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯅ ꯇꯥꯝꯅꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯇꯥꯝꯅꯥꯅꯗꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯥꯜꯂꯦ꯫ ꯐꯤꯔꯦꯞꯄꯅꯕꯨꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯠꯇꯦ ꯍꯥꯏꯅꯗꯤ ꯁꯦꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯋꯦꯗꯤꯡ ꯅꯨꯃꯤꯠꯀꯤ ꯋꯥꯊꯣꯛꯇꯁꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯄꯥꯟꯗꯝꯅ ꯃꯆꯥ ꯃꯅꯨꯡꯗ ꯂꯩꯈꯤ ꯈꯪꯉꯛꯄꯗ ꯈꯨꯗꯛꯇ ꯄꯥꯏꯔꯛꯈꯤꯕ, ꯇꯧꯐꯝ ꯈꯪꯗ ꯋꯥꯈꯤꯕ ꯃꯆꯦꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯄꯥꯕꯨꯡ ꯐꯤꯔꯦꯞꯄ ꯃꯅꯨꯡꯗ ꯂꯩꯈꯤ ꯍꯥꯏꯌꯦ, ꯐꯤꯔꯦꯞꯄ ꯀꯜꯂꯣ ꯄꯥꯕꯨꯡ꯫ ꯁꯨꯝꯅ ꯀꯞꯄꯛꯄꯗ ꯄꯥꯈꯠꯆꯕ ꯃꯄꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯅꯨꯄꯤꯗ ꯆꯩꯈꯤꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯈꯛꯇꯔꯥ ꯅꯪꯅ ꯎꯔꯤꯁꯦ ꯍꯥꯏꯅ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯥꯟꯗꯝꯅ ꯀꯤꯈꯤꯕ ꯃꯤꯄꯥꯏꯈꯤꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ ꯃꯥꯜꯂꯦ꯫ ꯃꯆꯥꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄꯗ ꯊꯨꯅ ꯆꯦꯟꯁꯤꯟꯖꯈꯤꯕꯅꯤ ꯃꯅꯥꯛꯇꯁꯨ꯫ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯎꯅꯈꯤꯕ ꯈꯠꯅꯈꯤꯕ ꯀꯌꯥꯅꯤ꯫ ꯃꯆꯦꯅ ꯃꯧꯄꯥ ꯌꯨꯝꯗ ꯀꯧꯁꯤꯟꯗ꯭ꯔꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ, ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯥꯎ ꯃꯁꯥꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯟꯗꯝꯅ ꯅꯪ ꯑꯗꯨꯒꯤ ꯂꯝꯍꯦꯟꯕꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯅꯪ ꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯂꯩꯔꯤꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗꯒꯤꯗꯤ ꯑꯣꯛꯇꯕꯗꯨꯅ ꯍꯦꯜꯂꯕꯣ? ꯍꯥꯏꯅ ꯇꯠꯇꯅ ꯆꯩꯕꯤꯈꯤ꯫ ꯃꯧꯄꯥ ꯅꯤꯡꯖꯕ ꯃꯆꯦꯗꯨꯗꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯋꯥꯖ ꯂꯨꯍꯣꯡꯕ ꯐꯅ ꯀꯨꯏꯅ ꯌꯥꯈꯤꯗꯦ꯫ ꯍꯟꯗꯛ ꯐꯤꯔꯦꯞꯄꯕꯨ ꯁꯛꯈꯪꯗꯕ ꯑꯃꯅ ꯊꯥꯡꯅ ꯁꯣꯛꯍꯜꯂꯝꯕ ꯊꯧꯗꯣꯛꯇꯒꯤ ꯈꯔ ꯅꯛꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯆꯦ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯈꯔ ꯂꯣꯏꯅꯕꯁꯨ ꯍꯧꯈꯤꯕꯅꯤ꯫ ꯁꯣꯄꯤꯡ ꯆꯠꯃꯤꯟꯅꯁꯦ ꯍꯧꯕꯗꯁꯨ ꯃꯆꯦꯅ ꯑꯣꯏꯅꯗꯨꯅ ꯍꯥꯏꯈꯤ꯫ ꯁꯣꯄꯤꯡ ꯆꯠꯁꯦ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕ ꯁꯦꯌꯔ ꯃꯤꯉꯣꯟꯗ ꯈꯥꯏꯈꯤꯅꯤ꯫ ꯃꯥꯅ ꯂꯨꯍꯣꯡꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯗ ꯂꯣꯏꯅ ꯈꯥꯏꯈꯤꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯆꯦꯗ ꯃꯧꯄꯥꯅꯁꯨ ꯀꯦꯖ ꯅꯨꯡꯁꯤꯕ ꯁꯦꯌꯔ ꯃꯆꯦꯠ ꯑꯃꯐꯥꯎ ꯃꯤꯉꯣꯟꯗ ꯈꯥꯏꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯊꯣꯏꯍꯦꯟꯕꯤꯒꯤ ꯐꯣꯟ ꯋꯥꯜꯄꯦꯄꯔꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯇꯥꯝꯅꯥꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯃꯆꯦꯗꯁꯨ ꯃꯄꯥꯒ ꯈꯠꯅꯔꯒ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯊꯤꯅ ꯋꯥ ꯉꯥꯡꯕꯤꯈꯤꯗꯕꯅꯤ꯫ ꯃꯆꯦꯅꯇꯕꯨ ꯃꯧꯄꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯎꯕꯅ ꯀꯞꯆꯈꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯇꯥꯝꯅꯥꯅ ꯑꯇꯣꯞꯄ ꯃꯔꯤ ꯑꯃ ꯑꯣꯏꯅ ꯎꯈꯤꯕꯅꯅꯤ꯫ ꯃꯇꯝꯗꯨꯗ ꯐꯤꯔꯦꯞꯄꯅ ꯏꯆꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯞꯄꯒ ꯋꯥ ꯉꯥꯡꯕ ꯇꯥꯔꯝꯂꯗꯤ ꯇꯥꯝꯅꯥꯅꯁꯨ ꯈꯝꯍꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯐꯥꯎꯔꯝꯂꯣꯏ꯫ ꯐꯤꯔꯦꯞꯄꯒꯤ ꯐꯦꯃꯤꯂꯤ ꯃꯔꯝꯗ ꯆꯞꯇꯨꯅ ꯍꯪꯉꯝꯒꯅꯤ꯫ ꯃꯄꯥꯗ ꯁꯥꯎꯔꯒ ꯌꯨꯝꯕꯨ ꯊꯥꯗꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯊꯤꯅ ꯋꯥꯔꯛꯂꯝꯒꯅꯤ꯫ ꯏꯆꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯎꯈꯤꯗ ꯎꯈꯤꯕ ꯑꯅꯛꯄ ꯃꯔꯤꯗ ꯑꯇꯣꯞꯄ ꯃꯔꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯔꯦ꯫ ꯄꯥꯟꯗꯝ ꯇꯞꯅ ꯅꯃꯥꯗ ꯐꯣꯟ ꯇꯧꯒꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯈꯣ꯫ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯝꯃꯔꯣꯏ꯫ ꯉꯁꯥꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯂꯥꯎ ꯈꯣꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯨꯔꯛꯇꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯏꯔꯨꯝ ꯂꯨꯝꯕ ꯋꯥꯔꯧꯕ ꯈꯣꯟꯖꯦꯜꯗ ꯌꯥꯔꯦ, ꯑꯩ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯛꯑꯅꯨ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯟꯅ ꯌꯦꯡꯉꯛꯇꯕ ꯅꯠꯇ꯭ꯔꯣ? ꯐꯠꯇꯦ ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯅꯠꯇ꯭ꯔꯣ? ꯌꯦꯔꯨꯝ ꯐꯨꯠꯄꯗꯩ ꯍꯦꯟꯅ ꯍꯩꯇꯕ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯝꯅꯤ ꯈꯟꯕꯤꯈꯤꯕ꯭ꯔꯣ? ꯃꯄꯥ ꯑꯃ ꯑꯣꯏꯔꯒ ꯃꯆꯥ ꯉꯥꯛꯄꯤꯅꯤ ꯈꯪꯗꯕ? ꯑꯩ ꯇꯥꯟꯊꯣꯛꯑꯒ ꯏꯆꯦꯁꯨ ꯂꯨꯍꯣꯡꯊꯣꯛꯇꯣꯏ ꯇꯧꯕ꯫ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩꯒ ꯃꯥꯒ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯃꯥꯅ ꯃꯥ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯗ ꯑꯩꯅ ꯅꯪ ꯂꯨꯍꯣꯡꯉ ꯀꯩꯗꯧꯔꯦ ꯍꯥꯏꯈ꯭ꯔꯒ ꯆꯦꯒ ꯑꯩꯒ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝ ꯐꯪꯉꯔꯣꯏꯗ꯭ꯔꯅ ꯀꯤꯈꯤꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯎꯈꯤꯕ꯭ꯔꯥ? ꯆꯦꯅ ꯃꯥ ꯂꯨꯍꯣꯡꯗꯧꯔꯦ ꯄꯜꯂꯛꯄꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯝ ꯀꯥꯏꯈꯤ ꯅꯣꯏ ꯈꯪꯕ꯭ꯔꯣ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯣꯔꯐꯨ ꯐꯦꯡꯉꯣ ꯂꯥꯛꯑꯣꯅ ꯆꯩꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯆꯦꯅ ꯀꯣꯜ ꯇꯧꯖꯔꯛꯄꯁꯨ ꯑꯩꯅ ꯀꯛ ꯆꯦꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯣꯡꯈꯤꯅꯨ ꯍꯥꯏꯕ ꯇꯥꯍꯟꯈꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯍꯥꯏꯔꯒ ꯒꯨꯟꯗꯥ ꯁꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅ ꯑꯇꯣꯝꯕ ꯃꯌꯥꯝꯒꯤ ꯑꯇꯣꯝꯕ ꯐꯤꯔꯦꯞꯄ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯄꯥꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯧꯗꯨꯅ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯉꯒ ꯂꯩꯈꯤ꯫ ꯄꯥꯟꯗꯝꯕ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯂꯛꯏ꯫ ꯉꯁꯤ ꯂꯨꯍꯣꯡꯗꯧꯕ ꯋꯥꯠꯂꯤ, ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯅꯤ, ꯃꯊꯪ ꯆꯍꯤꯒꯤꯅꯤ꯫ ꯅꯕꯦꯝꯕꯔꯗ ꯍꯣꯡꯁꯤ ꯍꯥꯏꯕ ꯐꯥꯎ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯖꯅꯕ ꯄꯥꯕꯨꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯌꯩꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯆꯦ ꯂꯨꯍꯣꯡꯉꯒ ꯀꯔꯤꯒꯤ ꯅꯪ ꯌꯥꯎꯍꯜꯂꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯋꯥꯈꯜ ꯇꯥꯃꯟꯗꯕꯗꯨꯗ
पाबुंगना चिन्ना पंगचै चैबनी नमादो नंग हेक सत्खिबा नुमित्तगी चिफेट नारिबनी नमाना नंग तकौ हाइना कपलिबनी नंग अवाबा खरा खंगसनु हाइना पाबुंगना नंग मनुंसिदबा साबनीने खंगे लोइना चे खक्तनी अइना लाकनो हारसु इनाक्ता लाकपा अइना सोसु वाबा इमाना आई कौ हाइरगा पाबुंगना कौद्रिदो इमागा पाबुंगा ओइनबा पांबे ओइरमनी असुक यामना इमोशनल ओइरिङे अंगांग मचागुंबा फिरेपगे वांगांगदुदा लैरंबा पुम्नमक्तो पांडमदा मुंगिंग फिरेपदा अमु अनसिन तौदुना लैख्रे एरोन मासो नादोन दैथोकपा साखी चहीदा कुंथ्रा हेलबसो युमददी अंगांगनी ममा मपागी अतांग ममनीनी मचेगिना नुमित थानी अवातपा मचे लैहंदा लम हेनबदा मचेगा ममागना सपोर्ट तौदुना लाखिबनी ngasiगी वारीदा अमुक लाक्सी ngasai eronna tamnada phone pa hellu haina hairakpaga ningong mani gi kada hatu changi oiramliba mani gi phibam machin phone pi na ba wahai khara haikrabasu swai laukre mapi hongamda asuk thenga phau phamangda ngek phamtha lairamliba phibam da bakhatkre eronna phone ka khrasu taha phone do phamungda langsin khraga makhukullaga phamtharai nekedorage mon lawba mompak adugi mathakta मखुद नामगी खुनिंग नागतुना ngek phamtha makhong phairap mapung phana setting thokta consilap tawna maikai amada tarang chatna yenga lairambani tamna sukhumak trei matin kut yotha awaba khangi ningol he na pakhat chawkhre kaigi su pakhat loi yengsi tamna gi phibam angoba moga gi sari phul sutrek machi ngasai dagi suru tasin phamlobagi फिजों कुप्पा यौदबा मसासिंग असीमसो तुखोंग पौरब इंथम चली माले ममित अनीदुसो पांगदे यादा पांगले माले इचोक चोकथन उरी माइथोंगदुमसो हुमांगने इरंग लंखत येंगबदा अनाबी ओलमले नुंसिगी लायोंगना ने कैदौरगेबा नसा नुंगाइतब्रा हंतक्ति मसा खितंग लेंगई तपना थौदारई ड्रावरदा पैरासिटामोल टैबलेट यावबनी इसिंगा पिरमो होय हायरगा फिंग होगतखी तामनासो मसा खजिक लेंगई फमुंगी खोंया वाइदा थुपतुना थमलिबा ब्लैंकेट अदो मखुत नामना चिंथारगा मसादा इंसिली निंगोल सु टैबलेट तो हाना पीरगा आई इसिंग असाबा लौरुगे तो अहिंग ओइना पिरो थोखरनो फिल्टर दा इसिंग अहिंग ग्लास अमा यारगा तामनादा पी तामनासो टैबलेट तो सासिनख्रे ने ममादा हाइसिरा हाइरनो थोंगा सिलमो नंग थोखरो ngaktang potharaga pharani ningol maneda nungsa thina yenglamlaga tabli phone du puduna thokre tamna sunga siliba thongdu da yengna makha tana omchakna ba phathaba ngamjaba masado khangna boni thamui omchakna rabasu masadi thak singsin khimali फिरेबा पुलिस ने पिक अप तौख्रे हाइबा पाउ सु खंगदे मागी सिम हापजे रशिया की नंबर लेनबा सिम दसो फिरेबदा सावबदगी मखुतमकना अफफत्ता तुंगमांग खंथाबा ngamluda थुदेख्रबनी असुक हाकना वाखल थेनबी वाखल खनबा ngamदबी तामना नते मियोइबा खुदिंगमा नुंसिबगी मतांगददी सावगनबसु थुई तपथबसु ngammi वारोबसु चावी चोंगलिबा मिहुल फावबा मसाना कंट्रोल तौदुना थम्मा ngamjade मसा इंथम चनबगी ngahak potharam lawa tungda mapi prapop hongkre ningol gi kada taha changi ningol kaka erona ke hairamino khangde payala o khaktang hairakpani kaisu hairak trabo ngasai de kaka phire pa police na phai haye ha second ama khak asi haina sok chatuna lepami thuna masa singi ningol do yi phone lawraga magi kada changi रसिया की नंबर मागी फोन सेव तहौब लौथोक्तुना कॉल तौसिली नंबर खंगदबगी ओइबनरा पाइरक्ट्रे ngakwana ngairaba matung call back lai thuna paikhatli रसिया फिरे पफाख्राइ सकै मतangino aigi matangdu gi oiradi phuba cheiba tawdana irenjana wari sabiyo eron sunga ki mamangda call tora ami interrogation da khara phurami haye tamna kaigino mabu puride kayam so i hage nang pauta abro khonjel nikna hangki male wangang du da khara kakpagi phubani haina tammi
ꯀꯌꯥꯝ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯍꯪꯈꯤꯗ꯭ꯔꯦ, ꯄꯥꯈꯠꯂꯨꯔꯅꯨ. ꯇ꯭ꯔꯦꯛ ꯇꯧꯕꯗ ꯐꯪꯕ ꯐꯣꯟ ꯃꯥꯒꯤ ꯑꯣꯏꯔꯝꯕꯅꯤ. ꯀꯩꯒꯤꯅꯣ ꯏꯟꯇꯔꯣꯒꯦꯁꯟꯗ ꯃꯤ ꯐꯨꯔꯤꯗꯤ? ꯆꯤꯡꯅꯕ ꯐꯅ ꯂꯩꯔꯁꯨ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯥ? ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯈꯤꯕꯅꯤ. ꯍꯥꯏꯅ ꯈꯣꯟꯖꯦꯜꯁꯨ ꯅꯤꯛꯄ ꯍꯦꯜꯂꯛꯏ. ꯏꯆꯥꯅꯤ, ꯏꯁꯨꯅꯤ, ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞꯄꯅ ꯁꯣꯛꯄꯗ ꯄꯤ ꯁꯤꯟꯊꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ. ꯐꯤꯔꯦꯞꯄꯒꯤ ꯃꯃꯥ ꯃꯄꯥ, ꯃꯆꯜ ꯃꯆꯦ, ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯇꯥꯝꯅꯥꯅ ꯑꯣꯏꯈ꯭ꯔꯦ, ꯀꯞꯀꯦ ꯇꯧꯔꯛꯈ꯭ꯔꯦ. ꯔꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯇꯨꯡꯗ ꯇꯥꯝꯅꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯤ, ꯀꯌꯥꯝ ꯉꯜꯂꯤ, ꯀꯌꯥꯝ ꯊꯦꯡꯂꯤ ꯍꯟꯅ ꯇꯨꯅ ꯌꯦꯡꯉꯝꯗ ꯃꯌꯨꯝꯗꯒꯤ ꯇꯍꯥ ꯅꯨꯡꯁꯤ ꯃꯁꯨꯡ ꯂꯥꯡꯒꯤꯗꯃꯛ ꯆꯦꯜꯂꯛꯈꯤ ꯃꯥꯜꯂꯤ. ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ. ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯥꯝꯅꯥꯅ ꯍꯦꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄꯒ ꯑꯦꯔꯣꯟꯒꯤ ꯀꯥꯔꯒ ꯑꯇꯣꯞꯄ ꯀꯥꯔ ꯑꯃꯒ ꯊꯧꯗꯣꯛꯈ꯭ꯔꯦ. ꯃꯥꯁꯨ ꯈꯪꯈꯥꯡ ꯈꯥꯝꯃꯤ, ꯊꯧꯗꯣꯛꯈꯤꯕ ꯀꯥꯔ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ. ꯀꯌꯥꯝ ꯁꯣꯛꯈ꯭ꯔꯕ, ꯀꯌꯥꯝ ꯐꯨꯕꯤꯈ꯭ꯔꯕ ꯑꯁꯤꯒꯤ ꯈꯟꯕꯗꯇ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯂꯥꯏꯃꯟ ꯀꯥꯡꯂꯦ. ꯀꯥꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ. ꯍꯣꯁꯄꯤꯇꯥꯜ ꯊꯧꯖꯤꯟꯈꯤꯕꯒ ꯃꯥꯁꯨ ꯊꯧꯖꯤꯜꯂꯛꯏ. ꯑꯦꯔꯣꯟꯅ ꯐꯤꯔꯦꯞꯄꯕꯨ ꯊꯥꯡꯉꯒ ꯇꯍꯥ ꯆꯪꯈꯤꯕ, ꯃꯤꯁꯛ ꯑꯅꯤ ꯑꯃꯁꯨ ꯃꯇꯨꯡꯗ ꯍꯥꯊꯨ ꯏꯟꯅꯈꯤꯕ. ꯊꯨꯅ ꯌꯥꯡꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯦꯜꯂꯨꯔꯦ. ꯈꯣꯡꯀꯥꯞ 5-6 ꯃꯨꯛꯇꯤ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯈꯤ ꯃꯥꯜꯂꯤ. ꯏꯐꯣꯡ ꯐꯣꯡꯅ ꯆꯪꯁꯤꯟꯕꯁꯨ ꯋꯥꯈꯜꯅ ꯈꯣꯡꯊꯥꯡ ꯃꯅꯤꯡꯂꯣꯝꯗ ꯊꯧꯔꯤ. ꯑꯃꯅ ꯀꯅꯥꯅ ꯌꯥꯜꯂꯛꯂꯦ. ꯃꯈꯣꯡ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯅ ꯊꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ. ꯇꯧꯐꯝ ꯈꯪꯗ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯂꯦꯞꯄꯤ. ꯃꯤꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯗ ꯍꯟꯗꯨꯅ ꯀꯥꯔꯛꯂꯦ. ꯌꯨꯝꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯁꯨ ꯍꯧꯔꯛꯂꯦ. ꯃꯥꯅ ꯄꯨꯔꯛꯄ ꯅꯤꯡꯉꯣꯜꯒꯤ ꯐꯣꯟꯗ. ꯊꯦꯡꯂꯀꯥꯟꯗ ꯌꯨꯝꯗ ꯇꯥꯛꯂꯝꯗꯅ ꯊꯣꯛꯈꯤꯕꯒꯤ ꯄꯥꯈꯠꯂꯝꯂꯅꯤ. ꯀꯣꯜ ꯄꯥꯏꯈꯠꯂꯤ. ꯏꯅꯝꯃ, ꯑꯩ ꯕꯣꯔꯤꯁ ꯎꯅꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯤ. ꯇꯍꯥ ꯍꯥꯏꯔꯝꯗ꯭ꯔꯦ. ꯃꯥ ꯍꯟꯗꯧꯔꯦꯅ ꯊꯨꯅ ꯎꯅꯍꯧꯅꯕ ꯍꯣꯠꯅꯕ. ꯃꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ. ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯅꯤ. ꯃꯅꯝ ꯆꯤꯡꯅꯕꯒꯤ ꯁꯨꯔꯗꯤ ꯂꯣꯏꯅꯔꯤ. ꯏꯔꯦꯟꯖꯅ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯐꯖꯅ ꯍꯜꯂꯣ, ꯊꯦꯡꯉꯦꯀꯣ. ꯍꯣꯏ ꯏꯅꯝꯃ. ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯔꯦ. ꯕꯣꯔꯤꯁꯀꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯅꯝꯕꯔ ꯁꯦꯞ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯅ ꯀꯣꯜ ꯃꯤꯔꯥꯏꯕ ꯇꯧꯗ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯑꯩꯅꯦ, ꯇꯥꯝꯅꯥꯅꯦ. ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯣ? ꯍꯜꯂꯕꯣ? ꯑꯩꯗꯤ ꯍꯜꯂꯦ. ꯀꯩ ꯂꯩꯔꯒꯦ ꯇꯥꯝꯅꯥ? ꯐꯤꯔꯦꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯈꯔ ꯁꯣꯛꯑꯒ ꯄꯨꯁꯤꯟꯈ꯭ꯔꯦ. ꯀꯦꯖꯨꯋꯦꯜꯇꯤꯗ ꯅꯪ ꯗꯣꯛꯇꯔ ꯀꯅꯥ ꯇꯥꯒꯦ, ꯀꯃꯥꯏ ꯇꯧꯔꯒꯦ ꯑꯝꯇꯪ ꯍꯪꯕꯤꯒꯦꯔꯥ? ꯃꯆꯤꯟ ꯃꯔꯩ ꯏꯔꯨꯝꯂꯨꯝꯅ ꯏꯀꯥꯏꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ, ꯑꯩ ꯈꯪꯍꯟꯗꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ. ꯑꯩꯅ ꯍꯪꯉꯛꯄꯅꯤ, ꯈꯪꯍꯟꯗ ꯀꯨꯞꯅ ꯍꯪꯕꯤꯒꯦꯔꯥ? ꯑꯩ ꯃꯄꯥꯟꯗ ꯁꯨꯝ ꯉꯥꯏꯒꯦ. ꯕꯣꯔꯤꯁꯁꯨ ꯀꯩꯒꯤꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ, ꯁꯥꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ. ꯇꯥꯝꯅꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯈꯤ. ꯄꯥꯎ ꯂꯧꯅꯔꯒ ꯐꯤꯔꯦꯞꯄ ꯊꯤꯗꯨꯅ ꯑꯅꯥꯕꯒꯤ ꯐꯤꯚꯝꯅꯆꯤꯡꯕ ꯍꯪꯉꯤ. ꯍꯪꯂꯕ ꯃꯇꯨꯡ ꯋꯥꯅ ꯉꯥꯏꯔꯤꯕꯤ ꯇꯥꯝꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯕꯣꯔꯤꯁꯅ ꯄꯥꯎ ꯑꯃ ꯇꯝꯕ ꯐꯥꯎ ꯅꯪ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯥꯝꯅꯥꯅ ꯑꯣꯏꯅ ꯃꯆꯤꯜ ꯌꯥꯡꯁꯤꯜꯂꯤ. ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯈꯔ ꯁꯣꯛꯑꯦ ꯍꯥꯏꯌꯦ. ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯅ ꯇꯝꯃꯤ. ꯂꯨꯕꯕꯨꯗꯤ ꯅꯠꯇꯕ, ꯈꯔ ꯐꯨꯔꯛꯄꯒꯤ ꯁꯣꯛꯄꯅꯤ. ꯈꯤꯇꯪ ꯁꯣꯛꯄꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯍꯥꯟꯅꯒꯤ ꯑꯁꯣꯛꯄ ꯂꯩ ꯃꯥꯜꯂꯦ. ꯃꯐꯝꯗꯨ ꯈꯤꯇꯪ ꯁꯣꯛꯑꯝꯃꯦ. ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯔꯨꯕ ꯃꯐꯝ ꯀꯦꯁ ꯂꯩꯇꯦ ꯍꯥꯏ. ꯈꯔ ꯁꯣꯛꯑꯦ ꯍꯥꯏꯔꯛꯄꯗ ꯃꯁꯥꯗꯨ ꯇꯅꯤꯛꯆꯩ. ꯕꯣꯔꯤꯁꯇ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯅꯪꯅ ꯈꯔ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯐꯤꯔꯦꯞꯄ ꯎꯅꯗꯅ ꯍꯜꯂꯛꯄꯅꯤ. ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯌꯥꯔꯦꯛꯂꯝꯕꯁꯨ ꯌꯥꯏ. ꯐꯤꯔꯦꯞꯄꯒꯨꯝ ꯑꯍꯤꯡ ꯑꯃ ꯃꯁꯥ ꯈꯪꯍꯟꯗ ꯃꯅꯥꯛꯇ ꯅꯣꯡ ꯉꯥꯜꯂꯝꯕꯒꯨꯝ. ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯕ ꯂꯥꯏꯔꯤ. ꯃꯕꯨꯡ ꯃꯅꯝ ꯂꯩꯔꯝꯗ꯭ꯔꯕ, ꯃꯥꯕꯨ ꯊꯤꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯁꯣꯏꯗꯅꯃꯛꯁꯨ ꯌꯥꯔꯦꯛꯂꯝꯒꯅꯤ. ꯌꯨꯝꯗ ꯉꯥꯏꯅꯔꯝꯒꯗꯕ ꯃꯌꯥꯝꯁꯤꯅ ꯎꯄꯥꯏ ꯂꯩꯇ ꯍꯜꯂꯛꯈ꯭ꯔꯦ. ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯐꯤꯔꯦꯞꯄ ꯔꯣꯡꯐꯨꯜ ꯑꯔꯦꯁ ꯄ꯭ꯔꯨꯐ ꯄꯤꯈ꯭ꯔꯦ. ꯑꯦꯔꯣꯟꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯨꯒꯤ ꯔꯦꯀꯣꯔꯠꯅ ꯄ꯭ꯔꯨꯐ ꯑꯣꯏꯈ꯭ರೆ. ꯐꯤꯔꯦꯞꯄꯗ ꯁꯣꯛꯂꯝꯕ, ꯐꯨꯅꯈꯤꯕ, ꯅꯝꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯎꯈꯤꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯅ ꯒꯦꯠ ꯂꯥꯜꯂꯒ ꯐꯤꯡꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯐꯣꯟ ꯄꯥꯏꯔꯒ ꯆꯦꯟꯈꯤꯕ ꯎꯔꯦ. ꯐꯤꯔꯦꯞꯄꯅ ꯃꯁꯥ ꯁꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯁꯨ ꯎꯈ꯭ꯔꯦ. ꯇ꯭ꯔꯥꯌꯦꯜ ꯃꯃꯥꯡꯗ ꯑꯥꯔꯂꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯪꯕ ꯉꯝꯈꯤꯕꯅ ꯆꯥꯔꯖ ꯗ꯭ꯔꯣꯞ ꯇꯧꯈ꯭ꯔꯦ. ꯃꯆꯤꯟ ꯊꯧꯕ ꯏꯃꯨꯡꯅꯤ, ꯈꯨꯗꯛꯀꯤ ꯆꯦꯟꯕꯤꯅꯕ ꯃꯤ ꯋꯥꯠꯇꯦ. ꯁꯤꯅ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯅꯤ. ꯇꯥꯝꯅꯥꯅ ꯀꯩꯗꯧꯔꯤꯕ? ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗꯣ ꯍꯥꯟꯅꯗꯤ ꯀꯩꯁꯥꯝꯄꯥꯠ ꯁꯦꯒꯥ ꯔꯣꯗ ꯃꯄꯥꯁꯦ ꯂꯥꯅꯤꯡꯕꯅꯤ. ꯉꯁꯤꯗꯤ ꯃꯅꯤ ꯁꯪ ꯊꯅꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ. ꯀꯗꯥꯏꯗꯕꯨ ꯑꯣꯏꯔꯨꯅꯤ, ꯄꯥꯟꯗꯝꯒꯤ ꯌꯨꯝ ꯑꯗꯥꯏꯅꯤ. ꯄꯤꯁꯨꯝ ꯊꯣꯡ ꯐꯥꯎꯗꯣꯔꯛꯂꯒ ꯁꯤꯡꯖꯃꯩꯗ ꯊꯧꯔꯛꯏ. ꯃꯆꯤꯟ ꯅꯠꯇꯦ, ꯈꯤꯇꯪ ꯆꯪꯉꯤ.
ꯏꯪꯅ ꯆꯤꯛꯅ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯌꯨꯝꯅꯤ꯫ ꯔꯤꯁꯣꯔꯠ ꯍꯣꯇꯦꯜꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯅꯥꯟꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯌꯨꯝꯅꯤ꯫ ꯒꯦꯠ ꯃꯅꯥꯛ ꯊꯧꯖꯤꯟꯈꯤꯕ ꯉꯝꯗ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯈꯥꯝꯃꯤ꯫ ꯒꯥꯔꯤꯗꯨꯗꯁꯨ ꯐꯤꯔꯦꯞꯄꯅ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯒꯤ ꯌꯥꯎꯔꯤ꯫ ꯑꯦꯔꯣꯟꯗꯒꯤ ꯅꯝꯕꯔ ꯂꯧꯕꯁꯨ ꯏꯀꯥꯏꯔꯦ, ꯋꯥ ꯍꯪꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯎꯗꯨꯅ ꯊꯣꯔꯛꯂꯕꯗꯤ ꯈꯟꯅ ꯉꯥꯏꯖꯩ꯫ ꯑꯁꯣꯟꯕꯗꯨꯗꯤ ꯀꯔꯝꯅ ꯊꯣꯛꯂꯛꯇꯧꯕ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤꯅꯤ꯫ ꯐꯅ ꯀꯨꯏꯅ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯂꯝꯂꯕ ꯇꯨꯡ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯛꯄ ꯀꯥꯟꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯏ ꯀꯛꯇꯨꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯅꯤ꯫ ꯄꯤꯕꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯥꯝꯅꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯝꯅꯥꯒꯤ ꯄꯥꯎ ꯍꯧꯗꯣꯛꯈꯤꯕꯅ ꯏꯪꯅ ꯇꯞꯅ ꯃꯆꯜꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯣꯐꯥꯗꯨꯗ ꯄꯨꯂꯞ ꯐꯝꯃꯤ꯫ ꯄꯤꯕꯥꯅ ꯁꯤꯡꯒꯜ ꯁꯣꯐꯥꯗ, ꯃꯅꯝꯃ ꯃꯆꯜꯅ ꯁꯣꯐꯥ ꯑꯁꯥꯡꯕꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ꯫ ꯃꯔꯨ ꯀꯥ ꯍꯦꯟꯅ ꯂꯨꯛꯄꯅ ꯇꯥꯝꯅꯥꯅꯤ꯫ ꯄꯤꯕꯥ ꯁꯣꯔ ꯇꯞꯅ ꯍꯣꯜꯂꯒ ꯃꯆꯜꯗ ꯌꯦꯡꯈꯤ꯫ ꯕꯦꯃꯥ, ꯇꯥꯃꯣꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯪꯉꯣꯟꯗ? ꯆꯪꯈꯣꯟꯕꯒꯤ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝꯁꯦ? ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯇꯅ ꯂꯥꯛꯄꯅꯤ꯫ ꯉꯜꯂꯤꯉꯩ ꯑꯣꯏꯔꯗꯤ ꯐꯩ, ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯁꯤ ꯌꯥꯝ ꯂꯨꯔꯦ꯫ ꯅꯪ ꯇꯥꯃꯣꯒꯤ ꯃꯥꯏ ꯈꯖꯤꯛ ꯌꯦꯡꯉꯨ, ꯏꯁꯣꯞ ꯁꯣꯞꯅꯕ ꯇꯥꯔꯦ꯫ ꯃꯅꯝꯃꯅ ꯑꯃꯨꯛ, ꯇꯥꯝꯅꯥ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯪꯒ ꯈꯟꯈꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯇꯤ ꯑꯁꯪꯕ ꯅꯠꯇꯦ, ꯆꯪꯈ꯭ꯔꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯁꯨꯃꯥꯏ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯁꯨꯇꯤ ꯆꯪꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯅꯁꯥ ꯈꯛꯀꯤ ꯈꯟꯒꯅꯨ, ꯑꯇꯩ ꯑꯃ ꯈꯟꯗ꯭ꯔꯕꯁꯨ ꯀꯥꯏꯖꯗꯕ ꯆꯪꯈꯣꯟꯕꯅ ꯅꯪꯒꯗꯕ ꯏꯀꯥꯏꯕꯗꯨꯕꯨꯗꯤ ꯎꯍꯟꯅꯤꯡꯉꯤ꯫ ꯑꯅꯝ ꯀꯟꯕꯤ ꯇꯥꯝꯅ ꯐꯤꯔꯦꯞ ꯑꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯝꯃ ꯃꯕꯨꯡꯗ ꯌꯦꯡꯂꯒ, ꯏꯅꯝꯃ, ꯇꯥꯃꯣ, ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯑꯩꯅ ꯆꯪꯈꯣꯟꯕ ꯅꯠꯇꯕ ꯃꯤꯁꯛ ꯑꯃ ꯏꯐꯣꯡ ꯐꯣꯡꯅ ꯅꯨꯡꯁꯤꯕꯗ, ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕꯗ ꯌꯥꯝꯅ ꯀꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕꯤꯅꯨ꯫ ꯃꯤꯁꯛꯁꯦ ꯅꯨꯡꯁꯤꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ, ꯀꯅꯥꯗꯁꯨ ꯁꯣꯛꯍꯟꯗꯅ꯫ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯁꯨꯝ ꯅꯤꯛꯂꯛ ꯃꯔꯨ ꯂꯨꯛꯇꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯝꯕꯁꯨ ꯃꯥꯒꯤ ꯃꯄꯥꯜꯅꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕꯅꯤ, ꯀꯟꯕ ꯀꯤꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯅꯝ ꯏꯀꯟ ꯀꯟꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯊꯥꯡꯇꯣꯛꯂꯒ ꯁꯤꯕ ꯍꯤꯡꯕ ꯑꯅꯤꯁꯤ ꯂꯥꯏꯕꯛꯇ ꯁꯤꯟꯅꯈ꯭ꯔꯒ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯡꯗꯣꯛꯄ ꯀꯤꯔꯝꯂꯗꯤ ꯑꯩ ꯍꯤꯡꯉꯝꯃꯣꯏ꯫ ꯉꯁꯤ ꯇꯥꯃꯣꯒ ꯏꯅꯝꯃꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯁꯨ ꯐꯝꯃꯤꯟꯅꯔꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯃꯥꯅ ꯄꯤꯕꯤꯕ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯠꯇꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯅ ꯐꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯒꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒ ꯍꯤꯡꯕꯗ ꯏꯅꯝꯃꯒ ꯇꯥꯃꯣꯒꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯀꯞꯈꯤ꯫ ꯃꯈꯣꯜ ꯊꯣꯛꯇꯅꯁꯨ ꯁꯣꯟꯈꯤ ꯃꯥꯜꯂꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯏꯒꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯂꯝꯍꯦꯟꯈꯤꯕ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯣꯏꯒꯅꯤ ꯂꯝꯍꯦꯟꯕꯤ꯫ ꯃꯕꯨꯡ ꯃꯅꯝꯃ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯀꯔꯤ ꯋꯥꯕꯨ ꯂꯩꯔꯤ? ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯄꯤꯕꯥ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯝꯃꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯄꯤ ꯁꯤꯟꯊꯅ ꯐꯝꯍꯧꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯅꯣꯡꯃ ꯑꯃꯁꯨ ꯐꯤꯜꯋꯥꯡ ꯆꯠꯂꯨꯔꯒ ꯉꯂꯞꯅ ꯍꯜꯂꯛꯃꯤꯟꯅꯩ ꯑꯅꯤꯃꯛ꯫ ꯐꯤꯔꯦꯞꯄꯅ ꯃꯥꯡ ꯊꯥꯅ ꯒꯝ ꯒꯝ ꯀꯦꯕꯤꯟ ꯃꯅꯨꯡ ꯆꯪꯈ꯭ꯔꯒ ꯁꯣꯐꯥꯗ ꯉꯦꯛ ꯐꯝꯊꯈꯤ꯫ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯏꯟꯅꯕꯣꯏ ꯂꯥꯛꯄ ꯇꯥꯝꯅꯥꯅ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯆꯩꯔꯤ꯫ ꯌꯨꯝꯗ ꯍꯟꯁꯦ ꯍꯥꯏꯔꯒ ꯋꯥꯕꯅ ꯁꯤꯔꯀꯥꯟꯗ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯗ꯭ꯔꯥꯏꯚꯔ ꯅꯪꯅ ꯑꯣꯏꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯩꯁꯦ? ꯐꯤꯔꯦꯞꯄ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯀꯣꯡ ꯍꯣꯠꯂꯤ꯫ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ꯫ ꯅꯪ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯪꯕꯤꯌꯨ ꯍꯥꯏꯔꯣ ꯁꯤꯗ? ꯌꯥꯝꯅ ꯀꯝꯄꯅꯤ ꯄꯥꯝꯃꯒꯅꯅꯦ ꯂꯥꯛꯑꯣ, ꯖꯨꯗ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯈꯨꯝꯗꯦ, ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯝꯅꯥꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯇꯥꯝꯅꯥꯒꯤ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯤ꯫ ꯑꯃꯗꯨꯁꯨ ꯐꯠ ꯏꯟꯅꯔꯛꯇꯨꯅ ꯐꯤꯔꯦꯞꯄꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯣꯂꯤ ꯃꯣꯂꯤ ꯃꯈꯣꯜ ꯏꯇꯞ ꯇꯞ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯁꯣꯗ ꯄꯤꯔꯛꯑꯣ, ꯅꯪ ꯂꯩꯍꯧꯔꯣ꯫ ꯉꯁꯤꯒꯤ ꯑꯩꯅ ꯋꯥꯕ ꯃꯌꯥꯝꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ?
नंगी नाकनम द फम्बनी आइदि वायाम न ngangi se khana khagong na re phiripa nana do asi am kali se kai gino mina ngangi se ta dro lam hele haira ka kai de lemsage phiripa haiba koksak phiripa pir o haibane so do nang nana te asu yam charge se kai gino haibane nana ikan kat phiripa yam thuna fat tamna da leisilai piktak cinta wa sabeng sabeng ngangli ba chimbal makhut nama na menki nama mana lukham na ngak laga mangolom da pusin ki male tamna gi inung nungsiba mamit ani duna tathak phiripa mangon de yen khalai phiripa da so tamna gi meeting na thamoi phauna thilakhi mamit gupta pisum laiba suklap taw na yen ki male pangthari hai balot sin na bo hona ki ba michana kimi gupta so apam nungsiba gi chaina khangli bi tamna phiripa gi mamit ani da pangthaki sumkhidawre lamhenba irang chenba mit ani duna wan thakidawre khasik tagi tamna na bwana phasili ba ihul khangbida masa khasik thabaw handokhide somda de sor thatkidawre nakna mathanung yorap pusin khibada phiripa tamna gi mamit ani duda munna yenglaga wawo se angang ba phiripa na wa nganglakpaga wakhal khanglaglai ingkhang khangna phat masa maning halakpada टेबल की मचीक ना ख्वांग दुद थिलक की माले फिरे पलुखम दगी मखुत्तो यांगना सटखगा चिंतक तोबी ख्वांग दुद थचिन की मागी खुनम दुद ओइने थिलन की तामना सोक्तना बोहतना बदा हिना मसारोम द पुसिन लखी हान नकली दुदगी अमुकी हिन नखी माले इखंग खंगना फिरे पगी थबाक दुदा nga की माले मखुद अनि चंगदुना फिरे पगी सर्ट की परफ्यूम मनमना नुंगशी लेनम सो ओइ की माले मागी सुचाइरकपा इंग लाउबा बॉडी स्प्रे दुगा हक्सांग अमदगी अमदा यानसन खिमाले खजी खरांग इकी कीना मिकुप तुदा पाखत खिबा थकत खिबा ngasi ta ifong fongna sana manin phangakli mapi hina nanthari sonja khimale chimbal lengda asuma bro nang manung sibase asukan bro nangi na yaise I'm addicted to you, Mr. Phiripa. Nisa amada lai chukibago. Nangonda lai chukraba ina. Nangi sabil phangda. Kayam ko ina. Handak su khangkini. Nangna kan khalaglaga. Imang dalik pagkadaba. Mikop kayam ko ina no. Ay bungayan bidaw ba? Nang nabato na paro. you